INDO-MYANMAR border town Moreh da Kaina Changlakpa Myanmar Macha SHING Biometric record LOURABA MATUNG Myanmar Da Halhankhre. Press na phangba paumagi matungina Manipur lengang na international border da lokhatpa section thaurangi sorokamoina ngarang Moreh police kangbuna ngak senbagi thabak akan mamong da chathakrai. Myanmar dagi Moreh town da Changlakpa Myanmar Macha SHING Biometric record laubaga loinana Kaina Changlakpa section wa khangalaba matung amu Halhankhre. Maragasida Moreh town manungda number thadaba Myanmar gi chakani panba bike sing yauna makhal khudingmaki Myanmar gi gari sing changba thingnaba Custom Preventive Force Moreh gi office mamangda check tawbagi thabak chathakrai. Loinana Moreh town manungda number thadaba gari sing police na check tawbagi thabak su chathakhi. Moreh da Housing Special Commando gi SP Krishna Tombi, Changlakpa District Police Moreh gi Additional SP Operations, Chamna Anal, Changlakpa District Police Moreh gi Additional SP Law and Order O Sukumar, Manga Suba RB gi COH Balaram Moreh da lengdana leidi haina pau sinama khatari.